ngasisu channel sigi maikai digi myam lauksing gi pukai thamjage ngasi gi thamjagaduriba content sina myam maikhu sijunabana abdominal aortic aneurysm gi khudong sadaba mayuk narakpa yai maikhu sijunaba miyoi khudima abdominal aortic aneurysm gi khudong sadaba mayuk narakpa yai haina study amagi report na phongdokre aortic aneurysm haibisi haksang gi maruiba e puriba e utong sauthoraktuna pokhairakpagi thawang buni silent killer ama oina lawnariba thawang asigi risks maikhu sijinaba toklabadi tapna hanthar hairi United States ki University of Minnesota gi associate professor Wehong tengna lusingduna satakiba study amagi report na hai maikhu sijinaba miyai khudima khudong thiba sik mayok narakpa yai adubu maikhu sijinabi hainabi thadoklabadi risks hanthari maikhu sijinarabadi puk saning amasum khongda i yawhaliba khwaidigi chawba masu maru oiba i utong chawthorakpa yai kariguma i utong kairaklabadi haksang manungda i thoktuna internal bleeding miyoedu sienba phawba yai researchers singna masagi sai nifuga manga helaba miyoi lising taraga manga ga satreka maudraga ni thoida kupna thijenduna yengbada maikhu sijinaba miyoi taraga teret ki manungda ama punsida abdominal aortic aneurysm gi khudong thiba mayuk nara i haiba khanglakhi kanagumba maikhu sijinabi gi hainabi thadokpa ngairiba miyoi singdu risks asi adumak mayuk nei adubu sang yamna hanthai matam sangna maikhu sijinabi gi hainabi thadoklaba miyoi singdadi abdominal aortic aneurysm gi risks ruk ahumlom hanthari study gi report asi arteriosclerosis thrombosis and vascular biology journal da hadak ta fonglakpani amaramda United States ki University of Colorado Denver da professor oiba kavita gakna lusingduna satakhibi study amagi report na haiki diabetes naraba miyosina kariguma maikhu sijinaba thoklabadi ngantana mongpham yawiyai matam sangna iri yawba glucose ki sang wangduna leibigi anabadu diabetes haina khangnai diabetes na naraba miyosing tuan ba haksel goiba khudong sadaba sing mayok narakpa yai diabetes naraba miyosing na maikhu sijinaba tarabadi amok hena khudong thininga oi study gi report na haki diabetes na naraba miyosing na maikhu sijinaba thoklabadi amok hena khudong thininga oibaga loinana punsi telhanabagi maram oheli hairiba miyosing adu ngantana ahal oisilakpaga loinana body mass index BMI wangkhalakpadagi tuan haksel goiba khudong sadaba sing mayok narai Nupa ga Nupi ga sangdamnaduna yengbada diabetes naraba Nupi sing maikhu sijinarabadi lungs cancer na maram oiraga sibi yapagi risks hengala i haina study report na phongdokhi United States ki Chicago da handak pangthokiba Radiological Society of North America RSNA gi sahi gi miphamda puthorakhiba study gi report na haki diabetes naraba miyoi khudimak maikhu sijinabagi hainabi thadokadabani maikhu sijinabana haksang suali haiba khangna miyoi kya maikhu sijinari nungnang pokningai oiriba wafamdi kanaguma miyoi amana maikhu sijinaraga atopo maikhu sijinadaba miyoi desu haksang suanbegi matangdani anobi study gi report amana haki maikhu sijinadaba miyoi kya su maikhu sijinaba migi manakta leirubadagi coronary atherosclerosis ki risks mayuk nahali India da sahi nipan gi mamangda miyam tinba mafamda maikhu sijinaba thingkiba tarabasu maikhu sijinaba miyoi kya leiba asida leiri malem yoina apunba maikhu sijinaba misingi sara taragani thoi India da lei hairiba miyoi sing asina masa khakta sugan bakhak natana manakta leiba miyoi kya su haksang suali Venkateswar Hospital da cardiovascular sciences ki director oina leiba Dr. Anil Dol na haki second hand tobacco smoke exposure haina khangnaba maikhu sijinaba miyoi amana atopa maikhu sijinadaba miyoi kya da thawaliba amangata si marueba problem health issue ama oina lawiyai diabetes hyperlipidemia cholesterol wangba amasum hypertension na coronary atherosclerosis ohenwadagidi second hand smoke no ohenbagi sang no wangba heli United States labor National Cancer Institute amasum Center for Disease Control and Prevention na khomjinba data gi wafam asi khangba ngamlapani
अखंगाई सिंगी मोट मतुंगिना खुदोंग थीबसिदगी ngakthoknabagi matangda lokhatpa yaba thaurang singdi maikhu sizinabagi hainabi thadokpa isa isagi imung amasum yum manakta kanagumba mata maikhu sizin handaba gari manungda tungminaba miwe amata maikhu sizin handaba angang singi day care center amasum school sing tobacco free ohenba maikhu sizin handaba hotel khakta saba thakpa angang singbu second hand smoky matangda mamutana khanganba amasum isa isa angang singi afaba role model amoina maikhu sizinaba natragana atai fataba hainabidagi lapthokpa asina singmani sohaidi aduga article asi reliable source te yumpham oiraga phongmani adubu masina medical professional singi paukta ki mut sinna bhona badi nate haba ngasi gi lok singi pukai sim yamna thamjage aduga myam gi most sungsoi soidana comment box ta pibiramo haina channel sigi mekai digi thamjari and thank you.